Hello everyone. Aikoi miyoibana hek thausadabagum tauriba paisabu pairabadi pumnamak yagani khalluba adubu pugning wakhalgi anaba leirabakan fana atangba ahauba leiba ngamlabasu chaningba poktrabadi pumnamak arembani fana atangba luxury item leiba ngamlabasu pungningi santi fangdrabadi pumnamak aremba tagadoribani maram asina layong uthoktana naramba yaba anaba singi maraktagi khwaidagi tamthiraba anaba mayamgi hawrakfamsu oirakpa yariba pungning wakhalgi anabadagi lapthokpa maru oi haiba wakhalonda World Mental Health Day pangthoknari numit asidasu mami tv na tangdu leitadraba lamdam asida oirakpa yaba khudongthiba kayabu hakthegnana phone gi khuthangda doctor ga tanabiu 10 October 7 p.m. live in a sandok jagani mayam su sarugabiu